वांथोई शेंगथोइरबा अखोइगी कनबीबा मपु प्रभु जीशु ख्रिस्ट की मिंगदा मयामबु सलाम तौजरी ईश्वर की वहाई पाथोक्चगे तामिनसी जाकोब पंदुक अमगी पद 15 अईगी अचानबा इचिल इनावसा नखोइना असी खंगी तविगुंबा सुंग मी खुदिंगना ताबदा यांगबा ngangbada tappa saubada tappa oisanu taminakhraba ibungo mahaki asengba wahiasi tajari ba khoi mayam gi mathakta ibungo na nahona na bor pina biba oisanu amen ngasi numit asida haki sarmon asigi damakta thamjari ba hiram adudi atopaga afaba mari karamna thamgani haibani aikoina khangi taibang pan asida hingliba miyoiba pumbase अतोप कनागुंबा मियोय खरगदी मरी लेनबा ngaktani मदु इगी मरीदा ओइबे याय नत्रगा कैरोय लेकाय नत्रगा मरुप मपांग नत्रगा थबक तौफमदा हायरगना थबक तौमिनरिबा मरुप मपांग नत्रगा ऑफिसर अमा ओइना स्टाफ सिंगा अमगा मरी लेनरिबा ngaktani मपु नत्रगा मिनाय ओइरबसु थबकी मतांग असिददी मियोयबसे अमगा मरी लेनरिबनी पोकपा नुमितगी हौरगा मियोयबदी मरी लेनना मरी लेनबसे अखोई हौरबनी ताइबंगपान सिदा हिंगलिबा मी कना अमतनसु कनागुंबा अमतगा मरी लेनदे हाइबसे मसी हाइबा ngamba मी कना अमत लेरोय अदुगा ईश्वरनसु ताइबंग मियोयबाबु महाकी मचानी हाइबगी मपा मचा ओइबगी मरी अदो मसी थमलिबनी महांगना अखोइगी इपानी मसीगी मरी असे जीसु ख्रिस्टना सेंबीबनी अदुबु अखोइना खंगी मदुदी मियोयबगी लेनरिबा मरी असिदा नुंगाइनदबा वारौनबा अमदि साउनबा थोपसु याउरिबनी करिगुंबा मतमददी मसीगी नुंगाइनदबा सिगी मरमना डिप्रेशन ओइबा फावबा याउनरिबनी नुंगाइनदबा साउनरिबा मी सिंग अदुगी मरक्ता मदुगी मरी अदु हाइदि लेनरिबा मरी अदु फजनबा फना कन्ना होनरबसु फजनबा यादबा अमुक समनबा यादबा अदुगुंबा मोंगदा लेनबा कयामा लेरिबनी मदुना मरम ओइरगा अवाबा पोलुम पुबा लेना पोकबा खुदोंग थीबा नंगबा फावबा याउरिबनी अदुना रिलेशन मरी लेनबसिदा प्रॉब्लम थोकलबदी अखोइगी लनाइगी ओइबा पुनसिदा अवाबा थेंगनबसे मसी सोइदरबनी अदुना ngasiगी नुमित असिदा अइगी हिरमदी अतोपगा अफबा मरी करमना थमगनी हाइना थमजरिबनी अदुना जाकोब की मफम खरदगी मसीगी मरमदा अखोइ येंगमिनगनी अखोइना खंगी जाकोब असे प्रभु जीशु की मनावनी जाकोबना अहानबदा जीशुबु कनबीबा मपुदुनि हाइना थाजबा ngमखिदे जीशुबु नोकनबा करेमनबा फावबा माकसु तौखिबनी अकोनबदा जीशुबु लौसिनखि मागी थौगल तौखि अदुगा मसीगी जाकोब हारिबा लारिक असे मांगना इखिबनी अदुना अतोपगा अफबा मरी करमना थमगनी हाइबगी मतांग असिदा जाकोब की लारिक असिदगी मरु ओइबा पॉइंट 8 खदोलगा अखोइ येंगमिनगनी असी जाकोब खक्तदगी जाकोब हारिबा लारिक असी खक्तदगी अखोइ ngasiगी सारमोन असी अखोइ येंगमिनसी अदुना अहानबा पॉइंट नंबर 1 ददी वाफम खुदिंगमक्ता यावगे खंदबा वाफम खुदिंगमक्ता यावगे हाइना खंदबा मसीगी मतांगदा हाइजनिंगबदी इमुंग मनुंग मरी मातागी वाफम खुदिंगदा यावगे खनबा ngangnariba aduda yaujanimbagi wakhal adu tobiga no haibase haijanimbani wafam khudingmakta ngangba yawsallubagi maramna relation da problem thokpa mayam ama yauribani wafam khudingda nahak ase yaudradi yadabra haibase mase akhoi khanthaminasi aduna ahanbada akhoi jacob pandub amagi 18 अमसुंग पद 13 असिदगी अखोइ येंगमिनसी अहानबदा अमगी 18 असिदा अइगी अचानबा इचिलिनावसा नखोइना असि खंगी तइगुंबा सुंग मी खुदिंगना ताबदा यांगबा ngangbada tappa saubada tappa oisan masida haibasi yamna taba heiba oyu kuina taba ngamba oyu haina haibani aduna isorna su yamna taba ngamnabagi damakta na ani hapiramle अदुगा ngangbada tappa oinabagi damak chin ama khakta aikoida panbiram labani खंदुना येंगबियु चिन अमा खक्ता पानबा सिदसु मफम पुमनमक्ता कयाता अवाबा थोकलिबा मी अमदा चिन अनि अहुम सुरमलबदी करी ओइगनी खंदुना येंगबियु ईश्वरना यामना फजना खल्लगा मीबु सेंबिबा जानी
na amakakta panbiramlabasu yabani adubu yamna tanabagidamakta na ani akhoi miyoibada panbiramle aduna akhoi mina ngangbadu yamna taba haisi aduga ngangbada tappa oisi akhoi wafam khudingda nganjaningba yaujaningba gi maramna nang aigi imung manung mari mata marup mapangi marakta nungainadaba thokpa yabani aduna akhoi matamdadi tuminna leibasisu akhoi tamsi akhoi ningjariba isora se mahakna ngangpham thokpada ngangbani aduga tuminna leifam thokpa matam adudadi tuminna sum leibani akhoi khangi madudi ariba walepnaba amasung anoba walepnabagi marakta chahi chamri muk mahakna tuminna leiki masibu silent year haina akhoi khangnari adubu mahak manungdadi thabak asum mak tauribani Bible asida mafam kayada aikoibu tuminna leinanaba tambibase aikoina uba phangi aduna isorna tuminna leikrabadi aikoigi damak yamna awaba amani adubu mahakna tuminna leiba aduda mahaki paukhum mayam amasu yauribani haibase masisu aikoi khangba phai aduga amuk Jacob amagi kuntaru asida asumna hairi kanagumba mina mahaki marei yachan chandaba adubu mahaki thamoibu minamjaba mahak masa mathanta dharma chenbani ningjarabadi mi asigi dharma arembani leigi matang asidadi Jacob asida pandup ama pikthana yauribani matang asida haibasi nahak thajaba dharma chenba oirabadi leibu yamna control toba tai haina hairi miyoibana taibangpan bagi jiba pumnamak pot pumnamak control tauribani adubu isa gi leibudi control tauba ngamde aduna Bible na hairi mareibu yachan chandaduna thamoibu minam jarabadi aikoigi dharma chenbadu arembani aiko yamna nganganba oidanaba aiko cheksinchi natrabadi aikoigi relation da nungainadaba khudong thiba lakpa yabani job ki nupi gi matang da yengbiu mahakna job pu kayagi matik magi wahi aduna otkibano adubu job nadi tuminna leiki karisu wahang pahongdana saudana tuminna mahakse leikibani madugi maramna job pu hanadagi hena isorna thaujan biki adubu job ki nupi na ngangkhiba mayam adudi pumnamak arembada taaki nupi adunadi mahak khakta ngangba nattana magi nupa job pu su ngangnanaba mahakna thaujin khibani aduna nganganbagi habit asida control tausi maduna aikoigi punsida atopaga afaba mari thamba aikoi yagani masi natragadi atopaga afaba mari thambada aikoi awaba ama thokani ani subadadi asawbabu khudum chanba miyoi kayamadi taibangpan asida discipline setpa chaba aikoi chaba thakpana chingba hiram kayamada khudum challe yamna phajei makhoi yamna cheksilli adubu asawbadi phathaba ngamde makhoi thajaba ama oina hairabada yamna chanadaba wahi akhoi taba phangbani asumaina haiba aidi sawrbadi yamna sathibani kanamtana khamba yaroi asumna haibasi akhoi gadi yamna chanadabani khanduni yengbi aikoina jail da chattuna phadok oina leiriba kanagumba kharaga aikoina unarurabadi maduda aikoina khangani madudi makoina mi hatpagi oiro huralubagi oiro natraga rape case ki matangda oirabasu makoi yamna ningamdaba amaga loinana awaba khangbado aikoina uba phangani mina sawbado mikup amatagini minute ani ahum khaktagini maduda phathaba natraga sawbadu khudum chanba ngamhodabagi maramna ngasidi punchi chupa mi halubagi mi hatpagi dandi phanglibani khanduna yengbiu minute ani ahum tagi asawbaduna punchi chupa leikha taribani maramasina miyoibagi punchina imung manung amasung marup mapangi marida asawbabu phathaba ngamhodabagi maramna mari tanakhiba mayam ama yauribani aduna Jacob amagi kunda miyoibagi asawbana ishorgi dharma chenbagi thabak taude haina hairi asawbana ishorgi dharma chenbagi thabak tauba ngamloi haina haibani aduna sawbada tappa oyu haina hairi asawbana atopaga afaba mari thamba yade
imung kayama miyoi kayamadi asawbagi maramna mari lainakidaba yauribani masi matei manau natraga mama mapa natraga thabak sufamdasu masi oiba yabani aduna thajaba ikhoigi punsina karamna hingani haibase Jacob ki lairik asina practical oina chathaba yaba mongda phanjana ikhoda tambibani mi pumnamakta asawbasidi leiribani sawdaba ngamba kanasu leite adubu asawbabu yamna thuna phathaba ngamba tabani efisa mari gi kuntarukta haidi sawrabasu pap tawganu nakhona sawringeda numit tahanganu masida haidi sawbadi sawro adubu papti tawganu haina haidi maramdi afabagi natraga phattabagi oirabasu sawbasida pap haibasisu ne lona tuminna yauribani haibani numitna takhibagumna nahaki asawba dusu ingthan khoaina haibani ayukta sawrabasu numit taba phawbadi asawbadu ingtha luaina haidi ikhoigi irakta kanagumba kharadi mapa mapu haktaktagi asum sawduna ta lakpaduna macha masu charon suron haktak phawba sawnaduna leiba yauribani masidi ishorna pamba ma natre masidi aduna ishorna pamjaba afaba mari mi khudingmaka thamba yananaba asawbabu khudum chanba ngamnanaba ikhoi hotnasi ahum subadadi awang anem amasung michang mikhai naidaba miyoibana afaba mari thamba ngamdabagi masisu yamna maru oiba maram amani masigi matangdadi macha yamna yamba mama mapa oiba singsu macha singbu michang mikhai naiba mongda yengsin base yauribani marup mapangda natraga thabak suminariba tawminariba staff singi maraktasu awang anem michang mikhai naiba yauribani masigi maramna ikhoi atopaga afaba mari thamba yade aduna atopaga afaba mari karamna thamgani haibasida Jacob pandup anigi pada ama amasung mapan asidagi ikhoi yengsi aigi ichilinau sa aikhoigi Prabhu Jisu Krista matik mangalgi Prabhubu thajaba ado mi singi misak mima yengbaga loinana paiganu asida hairi misak mima yengbaga loinana michang mikhai naiganu masigi matang asida Jacob pandup anigi pada anidagi makha asum patharak labadi masida khoina uba phangbani sana khudop siba amasung ningthiba phi setpagi matangda pandam piduna phajana masida takpibani aduna awang anem michang mikhai naibagi maramna miyoibana atopaga afaba mari se haibadi good relation ase thamba ngamdabani aduga amuk Jacob anigi mapan asida khoina uba phangbasi karino nakhoina misak mima yenglabadi ayol aranba sing oina wayal yathangna aranba tahanduna nakhoina pap tawbani masida haibase michang mikhai naibagi maramna afaba marisu thamba ngamdre aduga papsu tawrabani haina hairi ariba walemnabada ikhoina Rebecca gi punsida uba phangi madudi mahakna magi machanupa ani esau amasung Jacob ni machanupa atombabu hena nungsina khanduna mapa isaktagi haibadi mapabu minamduna bor phanghan khibani masigi maramna makhoigi imung manungda nungainadaba kaya thoki mayamba esawdagi kannana bhonabada Jacobu mahaki mama Laban gida labna thadokhibagi maramna Rebecca na siba phawbada macha Jacobu uba phangkhidabani Jacob ki punsidasu nungaiba phangkhide masamangna haikhi madudi aigi punsina awabada lele mahangna awaba amasung akibaga loinana mahaki punsiado lenkhibani madu karigino haragadi mayambabu amasung mapabu minamlubagi maramnani michang mikhai naibagi maramna imung manung marup mapangda office da thabak suminnabada punna ikoi leminarabasu naksinaba yadaba yamna lapa mawongda hingba kayama yauribani mari subada yamna tambiba mi oidaba masida tambiba haibadi advice piba yamna haiba lambi takpiba yamna haiba takpi tambiba yamna oiganu haina haibani
ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯐꯝ ꯈꯨꯗꯤꯡꯗ ꯃꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯤꯁꯦ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨ ꯍꯦꯟꯅ ꯂꯨꯝꯕ ꯋꯥꯌꯦꯜ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯖꯥꯀꯣꯕ ꯄꯟꯗꯨꯞ 3ꯒꯤ ꯄꯗ 1 ꯑꯃꯁꯨꯡ 2 ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯈꯣꯏꯅ ꯍꯦꯟꯅ ꯂꯨꯝꯕ ꯋꯥꯌꯦꯜ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯅꯈꯣꯏ ꯑꯌꯥꯝꯕꯅ ꯇꯝꯕꯤꯕ ꯃꯤ ꯑꯣꯏꯒꯅꯨ ꯃꯔꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯨꯗꯤ ꯊꯤ ꯀꯅꯥꯒꯨꯝꯕꯅ ꯋꯥꯍꯩꯗ ꯈꯨꯗꯤ ꯊꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯆꯪꯈꯣꯟꯕ ꯅꯤꯄꯥꯅꯤ ꯑꯃꯁꯨꯡ ꯃꯁꯥ ꯑꯄꯨꯝꯕꯕꯨꯁꯨ ꯌꯥꯆꯟ ꯆꯟꯕ ꯉꯝꯃꯤ ꯑꯁꯤꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒꯨꯝꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯃꯛꯅ ꯑꯗꯨꯒꯨꯝꯅ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯇꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯇꯝꯕꯤꯕ ꯃꯤ ꯑꯣꯏꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯗꯔꯀꯥꯔ ꯇꯥꯗꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯃꯤ ꯑꯁꯦ ꯑꯩꯈꯣꯏ ꯑꯣꯏꯗꯅꯕ ꯑꯩꯈꯣই ꯆꯦꯛꯁꯤꯟꯁꯤ ꯖꯤꯁꯨꯅꯁꯨ ꯃꯐꯝ ꯄꯨꯝꯕꯗ ꯃꯍꯥꯛꯅ ꯇꯝꯕꯤꯈꯤꯗꯦ ꯗꯔꯀꯥꯔ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯖꯅꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯇꯝꯕꯤꯐꯝ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯝꯕꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯌꯥꯎꯗꯕ ꯕꯥꯏꯕꯜ ꯋꯥꯍꯩꯒꯤ ꯋꯥꯡꯃꯗ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯆꯥꯕ ꯊꯛꯄ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤꯗ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯇꯝꯕꯤꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯈꯔꯗꯤ ꯃꯈꯣꯏꯅ ꯇꯝꯕꯤꯔꯤꯕ ꯑꯗꯨꯃꯛ ꯉꯥꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯁꯦꯡꯅ ꯈꯪꯈ꯭ꯔꯕ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯀꯨꯞꯅ ꯅꯩꯅꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯗꯔꯀꯥꯔ ꯇꯥꯔꯣꯏ ꯃꯤꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯤ ꯑꯣꯏꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯣꯏ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯏꯁꯥꯕꯨ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯋꯥꯔꯛꯅꯕꯒꯤꯗꯃꯛ ꯆꯨꯝꯍꯟꯕꯤꯅꯕꯒꯤꯗꯃꯛ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯔꯤꯗ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯀꯥꯟꯅꯕꯅꯤ ꯍꯥꯏꯅ 2 ꯇꯤꯃꯣꯊꯤ 3:17 ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇꯗꯤ ꯕꯥꯏꯕꯜꯒꯤ ꯃꯐꯝꯗꯨ ꯈꯪꯍꯟꯕꯤꯗꯨꯅ ꯃꯗꯨꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯨꯝꯊꯣꯛꯆꯅꯕ ꯍꯣꯠꯅꯍꯟꯕꯅ ꯌꯥꯝꯅ ꯐꯩ ꯃꯤꯕꯨ ꯇꯝꯕꯤꯕꯗꯒꯤꯁꯨ ꯑꯩ ꯏꯁꯥꯕꯨ ꯀꯟꯖꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯑꯗꯨꯕꯨꯁꯨ ꯆꯨꯝꯊꯣꯛꯆꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯌꯥꯕ ꯃꯁꯤ ꯑꯐꯕ ꯄꯥꯝꯕꯩꯅꯤ ꯅꯪ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯝꯕꯤꯕꯁꯦ ꯇꯥꯕ ꯉꯝꯗꯕꯅꯤ ꯃꯁꯤ ꯄꯥꯝꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯝꯕꯤꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇꯗꯤ ꯕꯥꯏꯕꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯍꯩ ꯈꯛꯇ ꯈꯪꯍꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯇꯧꯕꯁꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯆꯞꯇꯔ ꯑꯃꯗ ꯁ꯭ꯇꯗꯤ ꯇꯧꯕꯁꯦ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯩ 5ꯁꯨꯕꯗꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯉꯥꯡꯗꯕ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯑꯃꯠꯇꯕꯨ ꯊꯤꯅ ꯉꯥꯡꯗꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯥꯀꯣꯕ 3:11-12 ꯑꯁꯤꯗ ꯌꯦꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯡꯒꯅꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯋꯥꯌꯦꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯊꯛꯇ ꯉꯥꯡꯕꯅꯤ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯋꯥꯌꯦꯟꯕꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯍꯥꯛꯅ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯋꯥꯌꯦꯜꯂꯕꯗꯤ ꯅꯍꯥꯛꯅ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯉꯥꯛꯄ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯌꯦꯟꯕ ꯃꯤꯅꯤ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯃꯥꯡꯍꯟꯕ ꯉꯝꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯤꯕꯤꯕ ꯑꯃꯁꯨꯡ ꯋꯥꯌꯦꯟꯕꯤꯕ ꯏꯕꯨꯡꯉꯣ ꯑꯃꯠꯇꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯋꯥꯌꯦꯟꯕ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯃꯤꯒꯤ ꯐꯠꯇꯕ ꯉꯥꯡꯕ ꯃꯤꯕꯨ ꯃꯔꯥꯜ ꯁꯤꯕ ꯋꯥꯔꯦꯝ ꯉꯥꯡꯕꯗꯣ ꯇꯣꯛꯂꯣ ꯃꯗꯨ ꯇꯣꯛꯊꯣꯛꯂꯣ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯁꯨ 100% ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯣꯏꯗꯦ ꯑꯗꯨꯒ 100% ꯐꯠꯇꯕ ꯃꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯕ ꯃꯤ ꯑꯗꯨꯁꯨ ꯑꯣꯏꯗꯦ ꯃꯤ ꯑꯃꯗ ꯐꯠꯇꯕ ꯈꯔ ꯌꯥꯎꯔꯕꯗꯤ ꯃꯤ ꯑꯗꯨꯗ ꯑꯐꯕꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯔꯥꯜ ꯁꯤꯕ ꯃꯥꯒꯤ ꯐꯠꯇꯕ ꯉꯥꯡꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯕꯥꯏꯕꯜꯅ ꯃꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤ ꯋꯥꯌꯦꯜ ꯃꯄꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯖꯤꯁꯨꯅ ꯑꯐꯕ ꯋꯥꯄꯥꯎꯗꯁꯨ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯈꯥꯡꯉꯦꯜꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯎ ꯑꯗꯨꯒ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯃꯤꯠꯇ ꯊꯨꯅꯥꯝꯕ ꯂꯩꯕꯗꯨ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯌꯦꯟꯒꯅꯨ ꯅꯪꯕꯨꯁꯨ ꯋꯥꯌꯦꯟꯕꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ
ꯑꯩꯈꯣꯏ ꯃꯤꯕꯨ ꯋꯥꯌꯦꯟꯕꯗꯤ ꯌꯥꯝꯅ ꯃꯥꯡ ꯊꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯆꯨꯝꯕꯗꯤ ꯑꯩꯇꯅꯤ ꯑꯇꯩ ꯄꯨꯝꯅꯃꯛꯇꯤ ꯑꯔꯥꯟꯕ ꯁꯦꯡꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯕ ꯐꯥꯎꯕ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯉꯥꯡꯕꯁꯤꯗ ꯃꯤ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯈꯛ ꯅꯠꯇꯅ ꯏꯁꯣꯔꯕꯨ ꯑꯔꯥꯟꯕꯁꯨ ꯑꯩꯈꯣꯏꯅ ꯇꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯕꯨꯁꯨ ꯑꯔꯥꯟꯕꯗ ꯇꯥꯍꯜꯂꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯉꯥꯡꯕ ꯆꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗ ꯌꯦꯛꯅꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯣꯏꯍꯜꯂꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯉꯝꯂꯤꯕ ꯃꯈꯩ ꯃꯤ ꯄꯨꯝꯅꯃꯛꯀ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯒꯨꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯨꯝꯅ ꯇꯤꯟꯅꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯕꯥꯏꯕꯜꯅ ꯇꯝꯕꯤꯕꯁꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤꯕꯁꯤꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯌꯥꯅꯅꯕ ꯃꯤꯒꯤ ꯐꯠꯇꯕ ꯉꯥꯡꯕ ꯃꯤꯕꯨ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯂꯁꯤ ꯇꯔꯨꯛ ꯁꯨꯕꯗꯗꯤ ꯏꯁꯥꯒꯤ ꯑꯔꯥꯟꯕ ꯑꯁꯣꯟꯕꯁꯦ ꯈꯪꯕ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯑꯁꯣꯟꯕ ꯃꯤꯒꯤ ꯑꯁꯣꯏꯕꯗꯤ ꯌꯥꯝꯅ ꯎꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯔꯥꯟꯕ ꯑꯩꯒꯤ ꯑꯁꯣꯟꯕꯗꯨꯗꯤ ꯎꯕ ꯐꯪꯗꯕ ꯃꯁꯤ ꯑꯇꯣꯞꯄꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯑꯩ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯌꯥꯖꯕ ꯉꯝꯗꯕ ꯃꯇꯝ ꯄꯨꯝꯕꯗ ꯑꯩ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤ ꯈꯪꯕ ꯉꯝꯗꯕ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯔꯤꯂꯦꯁꯟꯗ ꯑꯐꯕ ꯑꯣꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯖꯥꯀꯣꯕ 5:7 ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯈꯣꯏꯕꯨ ꯋꯥꯌꯦꯟꯗꯅꯕ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯒꯅꯨ ꯌꯦꯡꯉꯨ ꯋꯥꯌꯦꯜ ꯃꯄꯨꯅ ꯊꯣꯡ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯐꯕꯅꯤ ꯑꯇꯣꯞꯄꯗꯒꯤ ꯑꯍꯦꯟꯕꯅꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯍꯦꯟꯕꯅꯤ ꯑꯩꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯖꯕꯁꯤꯅ ꯃꯤꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗꯒꯤꯁꯨ ꯏꯁꯥꯕꯨ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕꯅꯤ ꯃꯤꯅ ꯊꯥꯒꯠꯄꯗꯤ ꯐꯩ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯂꯣꯏꯗꯕꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯃꯄꯨꯡ ꯐꯥꯗꯕ ꯃꯇꯤꯛ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯃꯤꯕꯨ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯍꯥꯏꯅ ꯋꯥꯌꯦꯜꯂꯒꯗꯤ ꯈꯪꯉꯨ ꯋꯥꯌꯦꯜ ꯃꯄꯨ ꯑꯗꯣ ꯊꯣꯡ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯅꯍꯥꯛꯄꯨ ꯍꯥꯟꯅ ꯋꯥꯌꯦꯟꯒꯅꯤ ꯃꯗꯨꯗꯒꯤ ꯅꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ ꯑꯩꯒꯤ ꯑꯁꯣꯟꯕꯁꯤꯡ ꯃꯄꯨꯡ ꯐꯥꯗꯕꯁꯤꯡ ꯑꯔꯥꯟꯕꯁꯤꯡꯗꯨ ꯋꯥꯌꯦꯜ ꯃꯄꯨ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯥꯞꯀꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯇꯤ ꯉꯔꯥꯡꯇ ꯇꯧꯈꯤꯕꯒꯨꯝꯅ ꯃꯗꯨ ꯃꯍꯥꯛꯅ ꯀꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯣꯟꯕꯁꯦ ꯁꯦꯡꯅ ꯈꯪꯂꯒꯗꯤ ꯀꯥꯎꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗꯒꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯔꯤ ꯑꯗꯨꯁꯨ ꯊꯝꯕ ꯃꯗꯨꯗ ꯑꯩꯈꯣꯏ ꯉꯝꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯑꯩꯒꯤ ꯑꯁꯣꯟꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯨꯝ ꯈꯟꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯡꯗꯣꯛꯆꯔꯤꯕꯅꯤ ꯑꯩꯒꯤ ꯃꯅꯨꯡ ꯊꯪꯕ ꯃꯤ ꯑꯗꯨ ꯁꯦꯡꯗꯣꯛꯆꯕꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ 8 ꯁꯨꯕꯗꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯁꯥꯒꯤ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯄꯜꯂꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯄꯨꯟ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯅꯥꯏꯁꯨ ꯑꯣꯏꯕ ꯌꯥꯏ ꯊꯥꯖꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯄꯨꯝꯅꯃꯛ ꯏꯃꯥꯟ ꯃꯥꯟꯅꯕꯅꯤ ꯑꯗꯨꯅ ꯖꯥꯀꯣꯕ 5:13 ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯅꯥꯕ ꯐꯍꯟꯕꯤꯅꯕ ꯅꯈꯣꯏ ꯑꯃꯅ ꯑꯃꯗ ꯅꯈꯣꯏꯒꯤ ꯄꯥꯞ ꯍꯥꯏꯗꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯌꯨ ꯏꯁꯥꯒꯤ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕꯁꯦ ꯌꯥꯝꯅ ꯃꯔꯨꯅꯤ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯑꯐꯕ ꯑꯆꯦꯠꯄ ꯃꯔꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯋꯥꯔꯧꯅꯕꯁꯦ ꯑꯁꯨꯝꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯗꯨꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯍꯥꯏꯗꯣꯛꯆꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯀꯌꯥ ꯁꯥꯡꯅ ꯇꯠꯅꯈ꯭ꯔꯕ ꯃꯔꯤ ꯑꯗꯣ ꯃꯤꯀꯨꯞꯇ ꯌꯥꯅꯈꯤꯅꯤ ꯃꯁꯤ ꯏꯁꯥꯒꯤ ꯄꯥꯞ ꯌꯥꯖꯕꯒꯤ ꯃꯔꯝꯅ ꯃꯁꯤ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯏꯁꯥꯒꯤ ꯄꯥꯞ ꯍꯥꯏꯗꯣꯛꯅꯗꯨꯅ ꯖꯤꯁꯨꯕꯨ ꯂꯧꯁꯤꯟꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯄꯥꯞ ꯄꯨꯝꯕ ꯀꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛꯀ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒ ꯌꯥꯅꯗꯕ ꯁꯥꯎꯅꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯣ ꯌꯥꯖꯅꯕ ꯂꯪꯖꯈꯤꯕ ꯄꯥꯞ ꯑꯗꯨ ꯍꯥꯏꯗꯣꯛꯆꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯅ ꯑꯣꯛꯇꯕ ꯃꯆꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯒꯤ ꯇꯝꯕ ꯌꯥꯏ ꯑꯣꯛꯇꯕ ꯃꯆꯥ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕ ꯃꯇꯝ ꯑꯗꯨꯗ
ꯃꯄꯥꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯥꯀꯣꯕꯀꯤ ꯆꯤꯊꯤ ꯑꯁꯦ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯋꯥꯍꯩꯅ ꯄꯤꯛ ꯊꯜꯂꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕꯁꯤꯗꯤ ꯑꯇꯣꯞꯄꯒ ꯑꯐꯕ ꯃꯔꯤ ꯀꯔꯝꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯍꯤꯔꯝ ꯑꯃꯈꯛꯇꯗ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯩꯅꯕ ꯌꯥꯕ ꯍꯤꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯁꯤꯒꯤ ꯖꯥꯀꯣꯕꯀꯤ ꯆꯤꯊꯤ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯄꯣꯏꯟꯠ 8 ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯆꯠꯄ ꯉꯝꯅꯅꯕ, ꯉꯥꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯂꯩꯅꯒꯗꯕ ꯑꯐꯕ, ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯤꯗꯨꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ꯫ ꯃꯗꯨꯗ ꯏꯁꯣꯔꯅꯁꯨ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇ, ꯏꯃꯨꯡ ꯃꯅꯨꯡꯗ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇ, ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯐꯝꯗ ꯑꯃꯒ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯕ, ꯅꯨꯡꯁꯤꯅꯗꯕ ꯂꯩꯔꯕꯗꯤ ꯉꯁꯤꯒꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯑꯇꯣꯞꯄꯒ ꯑꯐꯕ ꯃꯔꯤ ꯀꯔꯝꯅ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯄꯣꯏꯟꯠ 8ꯇ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯐꯖꯅ ꯇꯥꯗꯨꯅ ꯂꯧꯁꯤꯜꯂꯒꯗꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯠꯅꯈ꯭ꯔꯕ ꯃꯔꯤ, ꯁꯝꯅꯕ, ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯁꯤꯟꯅꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ, ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯖꯔꯤꯕꯅꯤ꯫ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫